ꯍꯦꯟꯊꯣꯏ ꯐꯖꯔꯦ ꯁꯤ ꯌꯧꯔꯗꯤ ꯌꯥꯝ ꯀꯦꯁꯤꯜꯂꯨꯔꯁꯨ ꯏꯀꯥꯏ ꯑꯉꯥꯡꯃꯨꯛꯁꯨ ꯅꯠꯇꯦ ꯍꯣꯏꯗ ꯆꯝꯅ ꯀꯦꯕꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯑꯩꯗꯤ ꯈꯥꯕꯅ ꯐꯖꯩ ꯐꯖꯩ ꯏꯆꯟꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣꯅꯦ ꯅꯕꯨꯡꯗ ꯍꯥꯏꯔꯣ ꯊꯤ ꯍꯥꯏꯔꯛꯄꯗꯣ ꯍꯦꯛꯇ ꯐꯨꯊꯒꯦ ꯍꯦꯟꯊꯣꯏ ꯃꯕꯨꯡ ꯆꯪꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯀꯥꯏꯔꯛ ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯃ ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ ꯍꯣ ꯅꯁꯤ ꯅꯨꯄꯥ ꯎꯅꯧꯒꯦ ꯅꯃꯥꯏꯗꯤ ꯊꯥꯔꯤꯅꯦ ꯍꯦꯛꯇ ꯁꯠ ꯃꯤꯡꯒꯧꯒꯥꯏꯁꯦ ꯏꯁꯦꯟ ꯍꯦꯛꯇ ꯑꯣꯏꯍꯟꯕꯤ ꯋꯥꯅꯦꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯅꯣꯏꯅ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕꯩ ꯋꯥ ꯂꯣꯏꯁꯤꯟꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯃꯣꯁꯨ ꯏꯅꯝ ꯑꯃ ꯄꯨꯔꯛꯑꯣ ꯌꯦꯁ ꯃꯥꯏꯗꯥꯁꯤꯗ ꯀꯥꯏꯗꯦ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦꯗ ꯑꯩꯅ ꯑꯃ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯍꯦꯟꯊꯣꯏ ꯃꯄꯥꯕꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯥꯕꯨꯡ ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯁꯨꯝ ꯇꯣꯝꯕꯅ ꯑꯣ ꯉꯜꯂꯤꯉꯩꯗ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯕꯦꯝꯃ ꯂꯨꯍꯣꯡꯉꯝꯗꯥꯏ ꯍꯥꯏꯕꯁꯦ ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏꯌꯦꯅ ꯍꯣꯏ ꯄꯥꯕꯨꯡ ꯅꯃꯥꯗꯨꯃꯇ ꯂꯩꯖꯔꯝꯅꯗꯤ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯂꯒ ꯇꯧꯗꯧꯁꯨ ꯏꯄꯥꯟ ꯑꯣꯏꯅ ꯍꯪꯂꯦ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯅꯃꯥꯗꯣ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯅꯪꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯄꯥꯕꯨꯡ ꯇꯥꯃꯣꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯎꯔꯒ ꯑꯩꯒꯤ ꯑꯋꯥꯠꯄ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯇꯤꯌꯦ ꯈꯥꯕꯅ ꯑꯗꯨ ꯄꯥꯕꯨꯡ ꯑꯩ ꯋꯥ ꯑꯃ ꯂꯩꯌꯦ ꯗꯣꯝꯕꯅ ꯅꯪ ꯈꯪꯂꯕꯣ ꯈꯪꯉꯦ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯪ ꯅꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯗꯣ ꯆꯠꯂꯨꯔꯣ ꯐꯖꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯦꯟꯊꯣꯏ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯣꯝꯕꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯪꯂꯦ ꯁꯤꯜꯚꯤꯌꯥ ꯀꯧꯏ ꯍꯥꯏ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯂꯤꯡꯉꯤ ꯑꯗ ꯀꯩꯗꯧꯔꯕ ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯕ ꯁꯤꯟꯒꯅꯨ ꯅꯨꯄꯥ ꯃꯆꯥ ꯃꯥꯂꯦꯝꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯥꯞꯊꯣꯛꯅꯕ ꯁꯤꯜꯂꯨ ꯍꯣꯏ ꯑꯩ ꯁꯤꯟꯒꯦ ꯉꯁꯤ ꯏꯆꯟꯅ ꯆꯠꯂꯤꯗꯣ ꯃꯥꯂꯦꯝꯒ ꯎꯅꯕꯅꯤ ꯍꯥꯏ ꯀꯔꯤ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯄ ꯌꯥꯏ ꯂꯨꯍꯣꯡꯕ ꯌꯥꯒꯅꯨ ꯍꯥꯏꯅ ꯃꯄꯥꯗꯨꯒ ꯃꯃꯥꯗꯨꯒꯅꯁꯨ ꯍꯥꯏꯔꯛꯑꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯈꯥꯕ ꯆꯠꯈꯤꯕꯒ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯨꯃꯥꯔ ꯒꯔꯥꯙꯥꯒꯅ ꯁꯤꯜꯚꯤꯌꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯤꯗꯃꯛ ꯍꯦꯟꯊꯣꯏꯒ ꯃꯥꯂꯦꯝꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯈꯪꯕꯗꯩ ꯍꯥꯏꯅꯔꯨꯕꯅꯤ ꯑꯗꯨꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯅꯗꯕꯩ ꯃꯔꯝꯒ ꯃꯥꯂꯦꯝꯅ ꯂꯨꯍꯣꯡꯕ ꯌꯥꯗꯕꯩꯒ ꯇꯣꯝꯕꯒ ꯇꯥꯟꯅꯔꯒ ꯁꯤꯜꯚꯤꯌꯥꯕꯨ ꯃꯥꯂꯦꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯅꯕ ꯁꯤꯟꯕꯅꯤ ꯇꯣꯝꯕꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯁꯤꯜꯚꯤꯌꯥꯕꯨ ꯃꯥꯂꯦꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗ ꯁꯤꯟꯅꯕꯅꯤ ꯑꯗꯨꯒ ꯈꯥꯕꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯁꯛ ꯎꯔꯨꯕꯗ ꯄꯥꯝꯖꯈꯤ ꯃꯗꯨ ꯇꯣꯝꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯁꯤꯜꯚꯤꯌꯥꯕꯨ ꯃꯃꯧꯗꯤ ꯑꯣꯏꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯍꯦꯟꯊꯣꯏꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯈꯥꯕꯅ ꯁꯤꯜꯚꯤꯌꯥꯕꯨ ꯂꯧꯕ ꯊꯣꯛꯂꯗꯤ ꯑꯉꯥꯡꯁꯤꯡ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯗꯕꯗꯨ ꯈꯪꯕꯒꯤ ꯁꯤꯜꯚꯤꯌꯥꯁꯨ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯍꯟꯈꯤꯅꯕ ꯁꯤꯟꯕꯅꯤ ꯁꯣꯝꯗ ꯃꯥꯂꯦꯝꯒꯤ ꯍꯦꯟꯊꯣꯏꯒ ꯎꯅꯔꯤ ꯃꯥꯂꯦꯝꯅ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯦꯟꯊꯣꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯅ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯤ ꯏꯆꯝ ꯆꯝꯖꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯊꯨꯒꯥꯏꯕꯤꯕꯗꯤ ꯄꯥꯝꯗꯤꯌꯦ ꯍꯦꯟꯊꯣꯏ ꯍꯔꯥꯎꯅ ꯑꯁꯥ ꯑꯃꯒ ꯂꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ ꯊꯃꯣꯏ ꯀꯥꯏꯅ ꯃꯤꯠꯀꯤ ꯄꯤꯒ ꯄꯦꯟꯗꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ ꯋꯥꯔꯧꯅ ꯃꯥꯂꯦꯝ ꯀꯥꯏꯗꯦ ꯅꯪꯅ ꯅꯪꯒꯤ ꯕꯦꯝ ꯅꯨꯡꯁꯤꯕ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯍꯤꯡꯈꯤꯕ ꯈꯟꯖꯈꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨꯗꯤ ꯃꯤꯔꯥꯏꯕꯗꯤ ꯆꯨꯝꯗꯦ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯨꯞꯄ ꯏꯀꯥꯏꯕ ꯅꯪꯂꯁꯨ ꯅꯪꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯒꯦ ꯃꯥꯂꯦꯝ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯅ ꯍꯦꯟꯊꯣꯏ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯔꯥꯟ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯀꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯋꯥꯕ ꯑꯃ ꯍꯥꯞꯄꯤ ꯀꯅꯥꯗ ꯇꯥꯏꯅꯅꯤ ꯑꯩ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯥꯡꯌꯦꯡ ꯌꯦꯡꯂꯤꯅꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯦꯟꯊꯣꯏ ꯕꯦꯝꯗꯣ ꯏꯆꯝ ꯆꯝꯖꯕꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯤꯅꯝꯗꯣꯏꯅꯣ ꯃꯥꯕꯨ ꯑꯋꯥꯕ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯅꯪ ꯑꯩ ꯂꯨꯍꯣꯡꯂꯒ ꯃꯥꯅ ꯀꯩꯗꯧꯅꯤ ꯅꯪ ꯈꯜꯂꯒ ꯌꯦꯡꯉꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯈꯟꯗꯨꯅ ꯅꯪꯅ ꯃꯥꯗ ꯁꯨꯝ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯈꯟꯖꯕ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯑꯩꯕꯨꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕꯤ ꯑꯝꯇ ꯋꯥꯕꯤꯗꯦ ꯈꯪꯕꯤꯗꯦ ꯎꯕꯤꯗꯦ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯆꯠꯂꯝꯗꯥꯏꯗ ꯃꯇꯝꯗꯨꯗ ꯑꯩꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯒꯦ, ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯂꯣꯏ, ꯅꯪꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯋꯥꯁꯛꯈꯤꯕꯗꯥꯏ꯫ ꯃꯥꯂꯦꯝ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯅꯥꯛꯇ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤꯗꯃꯛ ꯋꯥ ꯉꯥꯡꯕ, ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯄꯝꯕ, ꯈꯟꯖꯕ, ꯋꯥꯁꯛ ꯉꯥꯛꯇꯕ, ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯣ? ꯋꯥꯁꯛ ꯉꯥꯛꯄꯒꯤ ꯈꯨꯗꯝꯂꯣ? ꯑꯩ ꯅꯣꯡꯃꯗ ꯈꯜꯂꯨꯗꯤ ꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯥ? ꯃꯇꯝ ꯈꯔ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ, ꯁꯦꯟꯅꯖꯕ ꯉꯝꯍꯧꯗꯕꯗꯣ ꯑꯩꯒꯤ ꯑꯁꯣꯏꯕꯔꯣ? ꯍꯥꯏꯌꯨ ꯃꯥꯂꯦꯝ, ꯑꯩꯒꯤ ꯑꯁꯣꯏꯕꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ, ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯒ ꯕꯦꯝꯕꯨꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯗꯤ ꯀꯩꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯁꯨ ꯍꯥꯏꯕ, ꯂꯨꯍꯣꯡꯕꯁꯨ ꯌꯥꯔꯛꯀꯅꯨꯁꯨ ꯍꯥꯏꯕ, ꯂꯥꯞꯊꯣꯛꯀꯁꯨ ꯍꯥꯏꯕ, ꯑꯗꯨꯒ ꯅꯪꯒꯤ ꯕꯦꯝꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪ ꯉꯥꯎꯔꯕ ꯃꯥꯂꯦꯝ꯫ ꯃꯥꯂꯦꯝ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯐꯝꯂꯝꯕꯗꯒꯤ, ꯑꯗꯨꯒ ꯁꯥꯎꯅ, ꯑꯍꯣꯏ ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯂꯦꯝ! ꯂꯥꯞꯇꯛꯅ ꯁꯤꯜꯚꯤꯌꯥ ꯎꯔꯦ ꯃꯥꯂꯦꯝ ꯍꯦꯟꯊꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯈꯥꯕꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯅꯔꯒ ꯁꯤꯜꯚꯤꯌꯥꯕꯨ ꯄꯨꯔꯛꯄꯅꯤ꯫ ꯁꯨꯝ ꯀꯣꯏꯔꯨꯒꯦ, ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯖꯤꯜꯂꯒ꯫ ꯈꯥꯕꯅ, ꯌꯦꯡꯂꯣ ꯍꯧꯖꯤꯛꯇꯤ, ꯅꯃꯤꯠꯃꯛꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯕꯗꯥꯏꯅꯦ? ꯑꯁꯦ ꯏꯆꯟꯅꯨꯄꯤꯅꯤ ꯑꯩꯒꯤ, ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯁꯦ ꯅꯨꯄꯥ ꯑꯣꯏꯗꯧꯅꯤ꯫ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯆꯠꯈ꯭ꯔꯤꯉꯩ ꯅꯪꯒ ꯁꯨꯝ ꯈꯪꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ, ꯅꯪꯁꯦ ꯃꯥꯂꯦꯝꯅ ꯈꯥꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ꯫ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯌꯥꯔꯣ ꯅꯪꯁꯨ? ꯁꯤꯜꯚꯤꯌꯥ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯈꯥꯕꯅ ꯍꯥꯏꯕꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯑꯁꯤꯗ ꯃꯥ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ ꯄꯨꯝꯕ ꯃꯥꯂꯦꯝꯗ ꯐꯥꯎꯔꯛꯏ꯫ ꯐꯠ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯈꯥꯕ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯂꯦꯝꯒꯤ ꯍꯦꯟꯊꯣꯏꯒꯁꯨ ꯎꯔꯦ, ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯂꯦꯝ ꯁꯤꯜꯚꯤꯌꯥꯗ ꯌꯦꯡꯂꯒ, ꯕꯦꯝ, ꯅꯪꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ꯫ ꯁꯦꯡꯅ ꯑꯗꯨꯝ ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯗ ꯑꯩꯅ ꯃꯗꯨꯗ ꯁꯥꯎꯒꯗꯕ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯅꯪ ꯂꯥꯟꯅ ꯂꯧꯈꯤꯅꯨ ꯕꯦꯝ, ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛ ꯇꯥꯈꯣ꯫ ꯏꯃꯤꯠꯃꯛꯅ ꯎꯔꯕꯁꯤ ꯐꯥꯎꯕꯗ ꯀꯔꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯈꯤꯒꯦ ꯈꯜꯂꯤꯅꯣ? ꯑꯗꯨꯒ ꯃꯥꯂꯦꯝ, ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥꯔꯧꯗꯕ ꯉꯝꯗ꯭ꯔꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯤꯕ? ꯏꯆꯦꯁꯦ, ꯅꯪ ꯂꯨꯍꯣꯡꯂꯣ꯫ ꯃꯇꯝ ꯈꯔ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯌꯦꯠꯈ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯍꯥꯛꯀꯤꯗꯃꯛꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ꯫ ꯍꯦꯟꯊꯣꯏ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯑꯩꯒꯤ ꯕꯦꯝꯁꯦ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯁꯤꯜꯚꯤꯌꯥ ꯆꯪꯁꯤꯜꯂꯒ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯅꯤꯗꯨ ꯊꯝꯃꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯃꯥꯂꯦꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ, ꯃꯤꯠꯀꯤ ꯄꯤꯗꯤ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯇꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯂꯨꯍꯣꯡꯕ ꯉꯟꯅ ꯂꯥꯛꯀꯦ ꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯂꯦꯝ ꯆꯠꯈꯤꯕ ꯁꯤꯜꯚꯤꯌꯥꯗ ꯄꯦꯟꯗꯅ ꯈꯥꯝꯖꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩ꯫ ꯑꯗꯨꯒ ꯈꯥꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯁꯣꯝꯗꯗꯤ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯗꯧꯕ ꯅꯨꯃꯤꯠ 4ꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯏ꯫ ꯁꯣꯝꯗ ꯁꯤꯜꯚꯤꯌꯥ ꯑꯗꯨ ꯄꯨꯝꯕ ꯈꯪꯏ꯫ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯔꯣꯏ, ꯎꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯥ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯄꯨꯜꯂꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯂꯦꯝ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ꯫ ꯂꯨꯍꯣꯡꯕꯁꯨ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯤ, ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯂꯥꯞꯅꯕ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯔꯥꯙꯥꯅ, ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯂꯣꯏꯕꯁꯤꯗꯤ ꯈꯔ ꯍꯦꯛ ꯅꯦ ꯇꯥꯏ꯫ ꯀꯨꯃꯥꯔꯅ, ꯌꯨꯝꯗꯤ ꯁꯦꯝꯅꯤꯡꯉꯥꯏ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯃꯆꯨ ꯃꯃꯦꯟ ꯈꯔ ꯁꯪꯕꯒꯤ ꯋꯥꯅꯤ꯫ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ, ꯀꯩꯅꯣ ꯃꯣꯏ ꯕꯥꯁꯦ ꯃꯔꯩ ꯑꯃ ꯇꯧꯔꯛꯏ꯫ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦꯅꯤ, ꯑꯗꯨꯕꯨ ꯃꯃꯥ, ꯑꯩꯈꯣꯏꯗꯤ ꯃꯁꯤꯗ ꯏꯃꯧ ꯂꯥꯛꯇꯣꯔꯦꯅ ꯍꯔꯥꯎꯔꯤ꯫ ꯅꯆꯥ ꯑꯁꯤꯗꯤ ꯃꯄꯥꯟꯒ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯏꯃꯛ ꯃꯛꯁꯤꯟꯗꯅ
ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯕꯨ ꯄꯥꯝꯗ꯭ꯔꯦꯗ ꯑꯣ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯃꯣꯏ ꯕꯕꯥꯅ ꯄꯨꯡꯈꯟ ꯈꯟꯖꯤꯟꯕꯩꯅꯤ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯕ ꯇꯣꯛꯄ ꯀꯥꯏꯗꯨꯗꯤ ꯍꯥꯏꯕꯤꯅꯨꯀꯣ ꯅꯠꯇꯦ ꯂꯨꯍꯣꯡꯕꯩ ꯋꯥꯁꯦ ꯑꯩ ꯏꯇꯣꯝꯇꯅ ꯁꯤꯟꯈꯤꯕ꯭ꯔꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯗꯨꯒ ꯃꯥꯕꯨ ꯎꯅꯔꯨꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯎꯅꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯩꯅꯤ ꯃꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯤꯁꯦ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯕꯨ ꯁꯥꯎꯅꯔꯤ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯁꯣꯝꯒꯤ ꯀꯩꯌꯦꯒꯦ ꯃꯦꯝꯃ ꯍꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯁꯥꯎꯅꯩꯔꯥ ꯅꯠꯇꯦ ꯃꯣꯏ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯏꯆꯥꯁꯦ ꯂꯨꯍꯣꯡꯗꯧꯔꯦ ꯈꯪꯉꯤꯅꯤ ꯃꯥꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯂꯩꯇ꯭ꯔꯒꯅꯅꯦ ꯑꯃ ꯄꯤꯕꯤꯒꯦ ꯑꯩ ꯑꯍꯥꯏ ꯅꯪ ꯈꯪꯄꯣꯠ ꯅꯠꯇꯦ ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯗꯤ ꯁꯤꯅꯦꯅ ꯏꯕꯥꯅꯤ ꯆꯦꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯅꯤ ꯈꯪꯉꯕ ꯊꯥꯅꯤꯡꯗꯦꯗ ꯃꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ ꯕꯤꯃꯣꯜꯅ ꯃꯆꯥꯊꯣꯏ ꯆꯅꯨꯅ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯕꯤꯃꯣꯜꯅ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯅꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯔꯝꯅꯤ ꯃꯅꯤꯡꯗ ꯅꯠꯇꯦ ꯅꯪꯅ ꯀꯣꯂꯦꯖꯁꯨ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯈꯜꯂꯤꯕ ꯈꯪꯗꯦ ꯁꯤꯜꯚꯤꯌꯥꯗ ꯍꯪꯒꯦ ꯀꯩꯗꯧꯗꯣꯏꯅꯣ ꯅꯁꯥꯒꯤ ꯋꯥꯕꯨ ꯃꯤꯉꯣꯟꯗ ꯍꯪꯗꯣꯏꯕ ꯕꯕꯥ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯕꯛꯇꯣ ꯇꯧꯔꯁꯨ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯩꯅꯦꯕ ꯑꯣ ꯐꯩ ꯐꯩ ꯑꯗꯨꯕꯨꯅꯦ ꯑꯔꯦꯝꯕꯗ ꯃꯇꯝꯗꯤ ꯃꯥꯡꯍꯟꯒꯅꯨꯀꯣ ꯊꯝꯕꯤꯅ ꯃꯈꯣꯏ ꯀꯀꯥ ꯇꯥꯕ꯭ꯔꯣ ꯂꯨꯍꯣꯡꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯐꯤꯔꯣꯜꯁꯦ ꯐꯖꯅ ꯊꯝꯂꯝꯂꯕꯅꯤ ꯑꯩ ꯐꯤ ꯈꯤꯇ ꯁꯨꯔꯨꯒꯦ ꯑꯍꯣꯏ ꯍꯣꯏ ꯆꯅꯨ ꯈꯪꯅꯤꯡꯅ ꯕꯕꯥ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ ꯉꯁꯤꯕꯣ ꯑꯣ ꯅꯣꯏ ꯀꯀꯥ ꯇꯣꯝꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯍꯦꯟꯊꯣꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯅꯤꯅꯦ ꯀꯔꯤ ꯍꯦꯟꯊꯣꯏ ꯍꯥꯏꯕ ꯀꯀꯥ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯅꯦ ꯅꯨꯄꯥꯗꯤ ꯀꯅꯥ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯈꯨꯔꯥꯏꯗꯩꯅꯤ ꯍꯥꯏꯕꯅꯤ ꯃꯄꯥꯗꯨꯕꯨꯗꯤ ꯈꯪꯉꯤ ꯀꯨꯃꯥꯔ ꯀꯧꯕꯅꯤ ꯆꯅꯨ ꯇꯨꯃꯤꯟꯅ ꯑꯣ ꯆꯨꯝꯂꯦ ꯑꯩꯅ ꯈꯪꯂꯤꯁꯦ ꯑꯣꯏꯔꯝꯃꯅꯤ ꯕꯤꯃꯣꯜꯁꯨ ꯊꯣꯛꯈ꯭ꯔꯦ ꯆꯅꯨ ꯁꯤꯜꯚꯤꯌꯥꯗ ꯐꯣꯟ ꯐꯠ ꯇꯧꯁꯤꯜꯂꯤ ꯁꯤꯜꯚꯤꯌꯥꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯉꯁꯤꯁꯦ ꯃꯥꯂꯦꯝꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯕꯕꯥ ꯆꯠꯈꯤꯌꯦ ꯀꯔꯤ ꯉꯁꯤꯁꯦ ꯑꯁꯦꯡꯕꯔꯣ ꯅꯪ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯇꯣꯝꯕꯗꯣ ꯑꯩꯈꯣꯏ ꯕꯕꯥꯒ ꯇꯤꯟꯅꯕꯅꯤ ꯍꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯆꯅꯨ ꯃꯥꯒꯤ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ ꯆꯅꯨ ꯑꯃꯨꯛ ꯐꯣꯟꯗꯨ ꯇꯧꯒꯦ ꯈꯟꯕꯅꯤ ꯄꯥꯔꯤ ꯐꯣꯟ ꯐꯠ ꯇꯧꯁꯤꯜꯂꯛꯏ ꯄꯥꯔꯤꯅ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯁꯤꯜꯚꯤꯌꯥꯅꯤ ꯀꯩ ꯍꯥꯏꯅꯩꯕ ꯑꯣ ꯃꯥꯂꯦꯝ ꯍꯥꯏꯕ ꯃꯤꯅꯥꯏꯗꯣ ꯉꯁꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯣ ꯂꯨꯍꯣꯡꯈ꯭ꯔꯕ ꯍꯣꯏ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯂꯦꯝ ꯀꯥꯏꯅ ꯃꯃꯤꯡꯅꯦꯅ ꯌꯥꯔꯦꯁꯦ ꯅꯪꯁꯨ ꯁꯤꯜꯚꯤꯌꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯌꯨꯝ ꯆꯠꯂꯒ ꯊꯦꯡꯃꯨꯆꯣ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯅꯠꯇ꯭ꯔꯒ ꯀꯣꯏꯔꯨꯁꯤꯔꯣ ꯃꯥ ꯄꯨꯔꯒ ꯇꯜꯂꯤꯗ ꯑꯩ ꯏꯇꯣꯝꯗ ꯂꯥꯛꯄꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯣ ꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯃꯥꯟꯅꯕ ꯑꯇꯩ ꯂꯩꯖꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯣ ꯂꯩꯖꯗ꯭ꯔꯦ ꯂꯩꯔꯁꯨ ꯇꯟꯕ ꯄꯨꯔꯒ ꯆꯠꯃꯤꯟꯅꯕꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯌꯥꯝ ꯈꯪꯉꯤꯗ ꯀꯩꯒꯤ ꯑꯗꯨꯗꯤ ꯅꯇꯨ ꯎꯅꯔꯒ ꯑꯆꯥꯄꯣꯠꯅ ꯗꯥꯄꯨꯔꯤꯗ ꯂꯩꯍꯟꯕꯩ ꯂꯤꯛꯄꯗꯤ ꯅꯨꯄꯤꯗꯤ ꯍꯦꯜꯂꯦ ꯅꯪꯁꯦ ꯂꯤꯛꯄꯩ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯃꯤ ꯇꯥꯔꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯏꯁ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯊꯝꯃꯣ ꯌꯥꯔꯤ ꯐꯣꯟꯗꯣ ꯁꯤꯜꯚꯤꯌꯥ ꯍꯣꯏ ꯆꯠꯂꯨꯒꯦ ꯄꯥꯔꯤꯁꯨ ꯐꯣꯟꯗꯨ ꯐꯠ ꯀꯛꯏ